community chapasida ini disturb toropa CS hoigara illegal migrants hoigara unlawful activists khulai paba music hoigara to be hang haidana legislation toraga tawura deidi hannen khal tampak ta soisanu ching da soisanu chap ana ba khoi MLA khungpu chap man lemin raga na haiba national highway hanbada soisadana masim dangdi within mada hangdongna ba sia khoi punam honamina si plap chali su chasi sire si changa chang mi pangara pangtok to ya ponte siba isi nongri si dollar poni khoi state se khoi jelau mi punamaki state ni ima lekpak ni haba se kau khiba lera su kau dana na ba na bal leader of house na majum dang tawbiyu lona semba sarkar after PR pung khodi bana ngai duna leiraba sarkar amla di phane na mi pung khodi ma e de jet all party pudaba khaina da thaitare dung sidi lai aduga ai sambak victim IDPs manungda ai sab in person samuk samane aina handakta wasak lubiba honorable yamba ngona banner khemchan sungsoi soidana mayamna thajaba laibiriba kunungse thaboina pangthok pirakani habigi ai sana thamjaba hajib tare number 1 through honorable speaker through the honorable leader house taina unging chingjaba tare kendra humpujigi leader of house ni ching tam khaidana constituency humpujigi chief minister ni state sigi mapi pani aduna hanbada kogi koki isnau sing onama member sing 100% ko biu karino kogi opposition side gi koin karino mateng pangba yabu pangjege laipak se ima laipak manipur se community amakti nati jelomi punimaki laipak ni state ni aduna state sigi asagi jat bijat khaidana constituency humpujigi leader ni constituency humpujigi chief minister ni maramaduna asagi kogi sida visual da to yang jing muthak khaba male sun ubirang bani ai onama members ai khut jo to hajari se 100% koi agas house se koi yawning raga ne laipa ngak pasida koi panamaki responsibility longmin si sigi sida any consequence lak pase masida illegal oiba laga di hating tukne taw khoto taraga di mado speaking odarama jingda jungare tam jungare hek tawam matam mado council minister ngomdeng house da bill lama pass to thogana any community chapasida ini disturb toropa CS hoigara illegal migrants hoigara nitraga unlawful activists koi khulai paba aina yadaba khulai paba music hoigara mado to be hang haidana koi legislation toraga tawura deidi hannen khal tampak ta soisanu ching da soisanu si kaktang di nasa sap ana ba khoi MLA khungpu sap man lemin raga na sagi tawraga di sungsoi dan praja na gi pame ba sahi mat sungare sungsoi dan pis lagani na khalle be leise kogi honorable anoba leader of house sin lag pa sida tawrin khanbe se machi mai na thabona pangto to oine na khalle aduna ina through agas house honorable speaker through the hygienic mase on the members of the kogi koki community isnau thung lebi bising na su ngarang thu han kogi basak loboda moi ahum mari ubuda ai kayam nungai je adu soina lakene ju khale lakpiu adar moi lakpadane disturb to any communities dundo jat bijat khaidana madum di ya de khangan ba loina others kogi ngapang ami sarkar ma lebi di thauna ling du puthopiraga to matam dane pise khaudan lakine je haiman ai haiman thoina khali soina lakane madum di thauna lingjin phudok piu aduga masagi se example adu to hat kini tu to ba social media lauthoi mam se IT eki makhada any koi thei thiraga boko madu to bukana na dum halaga chakhigani madu handaba ya soin hangani aduga ni subada whole jati punu machamina leba national highways PR matam hangbiram dre adu nongna CM biriba koi house sil dor be sidi whole jati punu na loina confidence thajibi ba trust to bi ni na any aham haijan onjara tausi koi punum su haijage koi loida khangna je tinaje aduna sigi lambi se tangai phadana na hangna no hona ba matamda karigumba gi opposition gi MLA manga sigi any darkar leba oraga dina koi gi selfie le jo haijage tau yamna si any darkar leba do dum cooperation bijage han constructive role koi tau jaina isim thamjage masim dang taudraga di wari se maite community gi sagna te as whole jati punu community punu mak se wabani mamana khangtang thal punamak to chamina bani punamak thangina bani na haiba national highway hanbada
ꯃꯩ ꯊꯥ ꯄꯨꯂꯞ ꯊꯥ ꯌꯥꯗꯦꯅ ꯈꯖꯤꯛ ꯊꯥꯔꯒ ꯃꯩ ꯄꯨꯂꯞ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯐꯧ ꯈꯥꯎꯔꯁꯨ ꯈꯖꯤꯛ ꯈꯥꯎꯔꯒ ꯂꯣꯏꯁꯤꯜꯂꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯥꯟꯕꯒꯤ ꯐꯥꯔꯁ ꯇꯥꯔꯒꯦꯠꯁꯦ ꯃꯁꯤꯝꯇꯪ ꯅꯕ ꯂꯤꯗꯔ ꯍꯥꯎꯁ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯤꯝꯇꯪꯗꯤ ꯋꯤꯗꯤꯟ ꯇꯥꯏꯝ ꯂꯤꯃꯤꯠ ꯑꯃ ꯇꯧꯔꯒꯅꯦ ꯃꯗꯨ ꯍꯥꯡꯗꯣꯛꯅꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯄꯨꯂꯞ ꯆꯠꯂꯁꯨ ꯆꯠꯁꯤ ꯁꯤꯔ ꯁꯤ ꯆꯪꯉ ꯆꯪ ꯃꯤ ꯄꯪꯍꯥ ꯄꯪꯇꯧ ꯇꯧ ꯌꯥꯄꯣꯟꯇꯦ ꯁꯤꯕ ꯍꯥꯏꯁꯤꯗꯤ ꯅꯣꯡꯃꯗꯤ ꯁꯤꯗꯣꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯀꯤ ꯁ꯭ꯇꯦꯠꯅꯤ ꯏꯃꯥ ꯂꯩꯄꯥꯛꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯛꯇꯪꯗꯤ ꯀꯥꯎꯕꯤꯗꯅꯅꯕ ꯃꯗꯨ ꯀꯥꯎꯈꯤꯕ ꯂꯩꯔꯁꯨ ꯀꯥꯎꯗꯅꯅꯕ ꯍꯣꯠꯅꯕ ꯂꯤꯗꯔ ꯑꯣꯐ ꯍꯥꯎꯁꯅ ꯃꯆꯨꯝꯗꯪ ꯇꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯇꯅ ꯈꯣꯠꯄꯤꯔꯛꯇꯅ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯁꯤꯒꯤ ꯑꯣꯟꯅꯕ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯀꯤ ꯂꯤꯗꯔ ꯑꯣꯐ ꯍꯥꯎꯁ ꯑꯣꯏꯕꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯕꯅꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅꯤꯅ ꯑꯩ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯑꯩ ꯏꯁꯥꯃꯛꯁꯤꯒꯤ ꯈꯨꯟꯅꯥꯏꯔꯣꯝ ꯀꯦꯟꯗ꯭ꯔꯁꯤꯁꯨ ꯚꯤꯛꯇꯤꯝ ꯑꯃ ꯑꯣꯏ ꯂꯩꯔꯤꯕ ꯏꯁꯥꯃꯛꯁꯨ ꯑꯣꯏꯔꯤꯕꯅꯤ IDBꯁꯤꯡꯅ ꯌꯨꯝꯗ ꯆꯪꯍꯟꯕꯁꯤ ꯅꯝꯕꯔ 1 ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯅ ꯍꯣꯠꯅꯕꯗ ꯃꯗꯨꯗ ꯆꯪꯒꯗꯕ ꯃꯆꯥꯛꯁꯤꯡꯗꯣ ꯆꯪꯕꯗ ꯑꯦꯅꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯣꯜ ꯃꯦꯝꯕꯔꯁꯤꯡ ꯗꯔꯀꯥꯔ ꯂꯩꯕ ꯑꯣꯏꯔꯁꯨꯅꯦ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯇꯧꯃꯤꯟꯅꯁꯤ ꯑꯦꯅꯤ ꯀꯩꯗꯧꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯖꯒꯦ ꯀꯩꯅꯣꯕꯨ ꯑꯁꯤꯅ ꯆꯪꯉꯛꯄ ꯀꯥꯟꯗꯨꯗꯅꯦꯕ ꯌꯥꯅꯔꯛꯄ ꯀꯥꯟꯗꯨꯗꯅꯦꯕ ꯆꯤꯡꯗꯁꯨ ꯇꯞꯅ ꯋꯥꯔꯦ ꯇꯝꯗꯁꯨ ꯇꯞꯅ ꯋꯥꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯁꯦ ꯑꯋꯥꯕꯁꯦ ꯏꯁꯣꯔꯅ ꯎꯔꯝꯃꯅꯦꯕ ꯍꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯎꯔꯝꯒꯅꯤ ꯁꯤꯗꯅ ꯍꯥꯏꯅꯔꯝꯒꯅꯤ ꯑꯗꯨ ꯏꯁꯥꯗꯗꯤ ꯊꯣꯛꯆꯕꯅꯤ ꯏꯁꯥꯗ ꯊꯣꯛꯄꯅ ꯏꯁꯥꯗ ꯈꯔ ꯏꯃꯣꯁꯅꯦꯜ ꯍꯥꯏꯖꯕꯅꯤ ꯃꯁꯤꯁꯦ ꯇꯧꯕ ꯀꯥꯟꯗꯅꯦ ꯃꯁꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯃꯁꯤ ꯈꯛꯇꯪꯗꯤ ꯑꯩꯈꯣꯏ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯅ ꯗꯣꯟ ꯗꯣꯂꯥ ꯈꯥꯏꯗꯅ ꯃꯁꯤ ꯍꯦꯛ ꯆꯪꯉꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯉꯁꯥꯏꯒꯤ all the members of the ꯑꯩꯈꯣꯏꯒꯤ ꯑꯒꯥꯁ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯥꯡꯈꯤꯕ ꯏꯖꯠ ꯐꯖꯠ ꯄꯨꯝꯅꯃꯛꯇꯣ ꯑꯩꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯪꯒꯠꯂꯛꯀꯅꯤ ꯈꯜꯂꯤ ꯃꯁꯤꯅ ꯍꯦꯛ ꯏꯖꯠꯁꯤ ꯍꯪꯒꯠꯂꯛꯇꯕ ꯃꯇꯝꯗꯅꯦ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯥꯛꯀꯗꯕ ꯃꯦꯝꯕꯔꯁꯤꯡꯗꯣ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯩꯄꯥꯛꯁꯦ ꯂꯩꯄꯥꯛ ꯑꯣꯏꯅ ꯆꯂꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟꯅ ꯂꯩꯕ ꯂꯩꯄꯥꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯔꯦꯁꯄꯦꯛꯁꯦ ꯃꯥꯡꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯈꯤꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯇꯝꯅꯅ ꯍꯦꯛꯇꯅ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯕꯗ ꯍꯥꯏꯇꯥꯔꯦ ꯀꯨꯏꯔꯦ ꯋꯥꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯧꯔꯁꯤ ꯄꯨꯝꯅꯃꯛꯅ ꯄꯨꯟꯁꯤꯜꯂꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯍꯥꯏꯖꯕ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ IDPꯁꯤꯡꯁꯦ ꯉꯁꯤ ꯑꯒꯥꯁ ꯍꯥꯎꯁ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯄꯨꯡ ꯈꯨꯗꯤꯡꯃꯛꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯔꯟꯖꯤꯠꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯤꯃꯗꯤ ꯇꯧꯔꯒꯅ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯁꯨ ꯖꯠ ꯁꯥꯡꯅ ꯉꯥꯡꯈꯤꯗꯦ ꯕꯠ ꯂꯣꯏꯁꯤꯟꯈꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯁꯤꯁꯨꯕꯨꯀꯣ ꯁꯨꯡꯁꯣꯏꯗꯅ ꯇꯦꯟꯍꯟꯒꯅꯦꯅ ꯈꯟꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯝꯕꯤꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯁꯣꯏꯅꯁꯨ ꯇꯧꯔꯛꯀꯅꯦꯅ ꯈꯟꯖꯩ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯉꯥꯛꯄꯗꯅꯦ ꯏꯁꯥꯗ ꯏꯟꯁꯇꯤꯡ ꯑꯃ ꯌꯥꯎꯕꯤꯔꯒ ꯍꯝꯕꯜ ꯁꯖꯦꯁꯟꯅꯤꯀꯣ ꯍꯥꯏꯖꯕꯁꯦ ꯑꯗꯨꯒ ꯊꯧꯅꯥ ꯂꯩ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯑꯩꯕꯨ ꯉꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔ ꯇꯝꯕꯤꯔꯛꯑꯕꯅꯤꯅ ꯃꯁꯤꯃꯛꯇꯪꯗꯤ ꯇꯧꯕꯤꯔꯝꯃꯒꯦꯀꯣ ꯂꯩꯄꯥꯛꯁꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯀꯦꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯩꯅ ꯁꯨꯝꯕꯗ ꯏꯁꯥꯗ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯎꯖꯔꯛꯄꯗꯒꯤ ꯑꯩ ꯄꯟꯖꯕꯒꯤ ꯋꯥꯅꯤ ꯁꯣꯏꯅꯁꯨ ꯇꯧꯕꯤꯔꯛꯀꯅꯤ ꯈꯟꯕꯅꯤꯅ ꯃꯁꯤ ꯇꯧꯅ ꯍꯣꯠꯅꯕ ꯃꯇꯝꯗꯅ ꯁꯤꯈꯛꯇꯗꯤ ꯀꯧꯕꯤꯗꯨꯅ ꯍꯥꯟꯅ ꯅꯝꯕꯔ 1 IDPꯁꯤꯡ ꯆꯪꯕꯗ ꯂꯩꯄꯥꯛ ꯉꯥꯛꯄꯗ ꯑꯃꯠꯇ ꯑꯣꯏꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯔꯤꯕ ꯃꯦꯝꯕꯔ 10ꯗꯣ ꯑꯗꯨ ꯈꯛꯇꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯊꯥꯁꯤꯔ ꯀꯩꯗꯧꯁꯤꯒꯦ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯄꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯖꯕꯗꯗꯤ ꯇꯝꯄꯥꯛꯇꯗꯤ ꯀꯔꯝꯕ ꯏꯁꯨ ꯑꯃꯠꯇꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯆꯪꯉꯒꯗꯤ ꯍꯥꯠꯀꯅꯤ ꯇꯨꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯥꯗꯦꯕ ꯑꯗꯨꯅ ꯊ꯭ꯔꯨ ꯑꯒꯁ ꯍꯥꯎꯁ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯊ꯭ꯔꯨꯗ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯁ ꯄꯨꯝꯅꯃꯛꯁꯨ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯁꯤꯁꯨ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯣꯐ ꯍꯥꯎꯁꯅ ꯍꯣꯜ ꯁꯤꯑꯦꯁ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯀꯧꯕꯤꯔꯒ ꯑꯦꯕ꯭ꯔꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯁꯤꯡꯅ ꯀꯧꯕꯤꯔꯒ ꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯃꯇ ꯇꯧꯕ ꯌꯥꯔꯣꯏ ꯇꯧꯔꯒꯗꯤ ꯁꯤ ꯑꯥꯏꯟꯁꯦ ꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯀꯧꯕꯤꯔꯒ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯒꯅꯦ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯤꯐꯥꯎꯗ ꯑꯦꯅꯤ ꯁꯨꯖꯥ ꯑꯩꯈꯣꯏꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯌꯥꯝ ꯊꯦꯡꯅꯩ ꯑꯩ ꯏꯁꯥꯃꯛꯇ ꯉꯥꯛꯇ ꯆꯠꯄꯅꯤ ꯊꯦꯡꯅꯩ ꯑꯗꯨꯝ ꯀꯩꯁꯨ ꯀꯅꯥꯝꯇ ꯀꯩ ꯍꯥꯏꯗꯦ ꯑꯗꯨꯝ ꯀꯨꯀꯤ ꯆꯠꯄ ꯃꯌꯥꯝ ꯌꯥꯎꯏ ꯃꯩꯇꯩ ꯆꯠꯄ ꯃꯌꯥꯝ ꯌꯥꯎꯏ ꯀꯩꯁꯨ ꯀꯩꯝꯇ ꯍꯥꯏꯅꯗꯦ ꯑꯗꯨꯒ ꯇꯝꯄꯥꯛꯁꯤꯗꯗꯤ ꯁꯣ ꯐꯔ ꯑꯩꯗꯤ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯁꯦꯁꯣꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯅꯥꯇꯩ ꯆꯥꯗꯕ ꯑꯉꯥꯡꯁꯤꯡꯅ ꯈꯪꯗ ꯑꯗꯥꯁꯤꯡꯅ ꯈꯪꯗꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯈꯪꯗꯦ ꯇꯝꯄꯥꯛꯇ ꯂꯥꯛꯑꯗꯤ ꯍꯥꯠꯀꯅꯤ ꯇꯨꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯥꯏꯟꯁꯦ ꯂꯩ ꯁꯔꯀꯥꯔ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯟꯕꯤꯔꯒꯅꯦ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯁꯤꯡꯁꯦ ꯀꯧꯕꯤꯔꯒ ꯍꯥꯎꯁꯁꯤꯗ ꯐꯖꯅ ꯁ꯭ꯃꯨꯠꯂꯤ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯗꯅ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯖꯔꯒ ꯉꯁꯥꯏꯒꯤ ꯍꯥꯏꯅ ꯍꯟꯖꯟꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯁꯦ ꯁꯤ ꯈꯛꯇꯪꯗꯤ ꯏꯁꯥꯗ ꯍꯧꯖꯤꯛ ꯏꯁꯥ ꯚꯤꯛꯇꯤꯝ ꯑꯣꯏꯖꯔꯤꯕꯅꯤꯅ ꯃꯁꯤ ꯑꯊꯨꯕ ꯑꯃꯇ ꯍꯟꯖꯟꯅꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯦꯅꯤ ꯄꯣꯂꯤꯁꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗꯅꯦ ꯑꯣꯄꯣꯖꯤꯁꯟ ꯔꯣꯜ ꯗꯔꯀꯥꯔ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯄꯤꯁ ꯂꯥꯛꯄ ꯑꯣꯏꯅꯕꯗ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ CLP ꯂꯤꯗꯔ
ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯑꯁꯤ ꯂꯤꯗꯔꯁꯤ ꯂꯥꯛꯄꯗ ꯑꯅꯧꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯅ ꯃꯇꯝ ꯈꯔ ꯄꯤꯕꯤꯕꯗꯨꯗ ꯑꯩ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ